Coordinating Committee on Manipur Integrity Cocomi na Lakliba December gi ahanba chayol dagi Eikhoi Wakhal Taminnarasi Haiba campaign Chatthaba Houragani haina loop asigi coordinator Somorendro Thokchomna phongdokkhre ngasi lamfield da leiba loop asigi office ta pangthokhiba pawgi mifumda Somorendro na makha taraduna lamdam asida thokliba lana sigi waroishin ama purakna ba hotnabada Cocomi na khongjang kaya changsilakhibak sengi manungda campaign na sisu saruk amani lamdam asida leidiba mipum khudingmak amata oina punduna wakhal taminanaba mathau tarakpa sigi yenglaga Lakliba December thagi ahanba chayol dagi hauragani haiki handak leimakhong da leiba army camp amagi GOC gi da Thabak Suba El Kamal Babu mafam khangdana mangkiba si athuba matamda Central amadi Manipur lengakna mari makhong thidokpiduna tekta kaidana miyam disinagadabani karigumba fatanungda thoklabadi maduda thorakpa afafatagi tek chakpumba Central amadi Manipur lengakna pugadabani khutlai paiba badi khutlai paidaba loop singsu magi loop ki mingchet ke khanduna thabak tawba toklasi semdok haudrabadi khunaya si nomadi soidana mangkiba yana leide Manipur da thokliba lan asi Central lengakna sanaba khutsem ge lani lan asi thengnana ba hotnabada aikhoi taha na thabak tawba yade tongan ba lalong kaya changi maramaduna hekta thabak paikhatpa ngamdabani masida natana lamdam masida leiminariba aikhoi maselgi marakta unity yamna watde masina changsilakpa khongthang khudingmakta khumang chausinba ngamdana leidi chairak asida lamdam masigi assembly constituency singda MLA saugat pakangbo MLA from thado u haiba kangbo haina ani thorakli Manipur da thokliba irang asida aikhoi ge MLA singna karishu tawba ngamdana from konduna leidi kuki MLA tarana mating leina maikhoi ge furup kananaba thodang kaya lauriba si yenglaga aikhoi ge MLA sing ikaifam thoi haina phongdokkhre Tongan identity leadergasu tongan organization leadergasu khoi mateng bangchen nabagi adugi wakhalon logic to khoi yaw dong towi khoi masenji ma ge lup kanano khonaba masa hingnabu onaba siba kinadab dong towa uji BJP gi double engine je Manipur da khoi gi start hobong ngamdraba engine ni masi BJP MLA myamna illaga chaliba hoji myamna pamisdi laidiba MLA khoi kona khangam gone khali hadi MLA singna apogi India ga mungda buduni kuki sin lepiba maina lefaning manubu lefaning baduneba adubu ngasi gi laiba 거기 미양 미우 미하이나 미양 다그렇게 미우식나 떡비렉때부터기 빼나락때부터기 아코이 마센 사우나래 아두가 분하분하 거의 마시 너무 분한 바까나 하나 막 거이나 마시에 거의 야나 섹션의 영어 범장이 나들거디 거의 구나 이게 망히기니 아두나 거의 찌나오 매한다 아코이 보코미나 거의 덤전자르수 와칸 타미나시 하비기 어워너스 캠페인제 아코이 시험을 아한바 대용대 거래 거의 못탕치다 못탕 자 사람 못통다 와칸 타미나가 쌈만아 봐 와칼라 못들 레미나가 피레 못들 레미나가 내가식 건들거디 레바식 건들거디 오히려 거의 마시 묵나 aduna Manipuri mubum kuni mata akwai apindo joningi maduri akwai kunai se punna chamina si kunai se kanana akwai ishai sagi kanana mo ishai sagi lup kanana mo ishai sagi oyo ta phangna bugi wakhalon thadok mina se haiba phamji ai mayam da thamjege